Handak thok-khiba Ichao aduda chaona Amang-Ata Thokhraba Khurai Heikrumakhong yum nipan Hayeng Dagi Saba Houragani haina Khurai AC MLA L Susindro na thajaba pikhre mamang tha megi tang kunthaka mathoida Khurai Heikrumakhong mapada Imphal Turil Launamba kaibadagi yum kaya isingi iraina jenthakibadagi chaona Amang-Ata thokhe hairiba mafam aduda ngase MLA L Susindro da hakthengani yengsinkibaga loinana Hayeng Dagi isingna jenthakhraba yum nipan Saba Houragani haiba wafam yumbu singda hairumkhe Madugidamak masa yumfam sing khangdoktuna mak tawraga thamnaga su khangankhe yumfam khangdoknabagi thawrang ase yum sabagi thabak athubada paikhatpa hauba yanabani haiba wafam su mahakna yumbu singda thangkhe MLA Susindro ke khongchat aduda Ichao na Amang-Ata thokhraba Khurai Heikrumakhong da leiba yum kai kyagi figum su yingsinkhe panba yabade Ichao asida chaitheng nanglaba Khurai AC gi miyoi lising tarada relief ki polam sing haukiba tang mari da yenthokpa haubaga mari leinana pangthokpa pawgi mifam amada Ichao na sokhalaba AC gi yum sing saragani haiba wafam MLA Susindro na phongdokpa leikrabane